Tungan social media ki maruoiba i pau khara myam da share tawjage Kolkata da lupa lakh 35 Munbikhre Manipur ki sana lalonba amana Kolkata da laktuna sana lainaba honnaringai da mi ahomna mahangna lairiba hotel aduda custom ki official sing saraga red sathaduna lupa lakh 35 Munbikhre matungda thodok aduda senaba myoi ahom lupa lakh 19 go loinana police na phagatle hairi police na phongdorokpagi matungina Manipur ki sana lalonba nupa amana haukiba sale da Kolkata da laktuna market rate tagi sana mamal hantana lainabagi damakta mi khara pau phaunaraba matungda lakhi mahangna Kolkata gi balingata laiba hotel amada laiduna sana lalonba kharaga unanabagi damakta sem saki adum oinamak mahangna laidiba hotel aduda mi ahumna saba team ama custom gi official saduna changlaglaga thiba humbagi thabak sathaki makhoina claim tawagi matungina mafam asita aina yadaba mongda sana lalonbagi thabak sathatore habagi pau fangi habu wafam phongdokhi maram aduna mafam asida red tawbani habaga loinana nupa aduga loinana mahangna purakpa lupa lakh 35 adu puduna chatkibani hairi mi singaduna hairiba nupa adu airport ta thamlamlaga mahak Kolkata dagi yamna thuna sarkhigedabani haina khangalamlaga senpham adu puduna sarkhibani matungda nupa aduna mahaki marup sing kauduna Balingat police station complaint amba tawkhi madugi matungina police na hotel adugi CCTV footage sing adu check tawbada makhoina sizinakhiba car adu khangba ngamkhibani hairi Makha tarakpa update ta Arambai Tingol ki PRO Robin Mangang khwarakpam dagi yamna maru oiba matang miyam da share tawjage aikhoi maitai haiba phurubasina pamba harau kumai asidi ake amo koiba langba sidi prithibida jati amata lairoi Yeknabana Hatlakladi kanamtana leibak Erang Sagatpa Yaroi haina Arambai Tingol ki PRO Robin Mangang khwarakpamna asumna phongdorokle Makha tarakpa update ta senkhai thongkhai tawbada senabani haiba preprak progressive ki active member ani police na phagat khre hairi